Kaisampaa Thiam Lekkaida grocery dukan famduna leiriba Soraisam Arun Kumar ge yumda masak maming taktaba miyoi kangbu ama laktuna sahi 28 suraba mahakki machanupabu langon type anida laknaba khangallamle hairi kanano karigino masak taktana amadi maram haidana mi amabu atopa mafamda kauriba asi tawbiganu haina imung manunggi maikeidagi appeal tawrakle wafam asing asi Kaisampaa Thiam Lekkaida pangthokiba paumi singge unaba amada Arun Kumar gi loinabi Soraisam Ongbi Gyaneshwari na phongdorakhibani mahakna makhatana phongdorakpada ngarang numit yungba pung baro makhai tarakpa matamda gari macha thauba miyoi ani Arun Kumar gi yumda laktuna mahakki machanupa hanglamki ngaihak leiraba matung gari achauba amamuk hanna laktuna imung manunggi mi tholaknaba khangalakhe maduda Gyaneshwari na mahak masa ngamde makhura kauge ha duga wari sanasi haina phone tawbagi laklami miyoising adu hanki hari laklamriba miyoising kanano karigino masak taktaba amadi kari maramgino haibasu haidana machanupabu kauriba asi tawbigano haina appeal tawrakhe matungda gari macha tongba maga baro khara han chathar matung phung ama tam dai da gari aso batong khara laga akhoi yumda thong thilaga tholo war sa sena haibiramba noi kaino dum haro makha dagi aidi kudong tiba yam thingna gidana ai chang je wanga ngamde ni ta duna ai nau ba kar wari sa sena nau pa phone tawbadana phone tawre mo chakhe agor type tu da lao na haibiramba kanano kaino haibu khangjade chana pa da ne nam toroise koi dai nate ba ai yumda Maharoi tana gari masa thauba asoba thauba singna laktuna toina aki akhang pohanba tawriba se tawbiganu ai yamna phan chapai ba imung sina sake dan ipuroi basu na dan hospital dagi prokta ngai bani ek nongan ba sumba thaude je thokuna aki akhang pokje to hanbiganu